ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯋꯥꯔꯤ ꯄꯥꯕꯁꯨ ꯂꯦꯞꯆꯔꯨꯔꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯦꯞꯇꯅ ꯈꯨꯗꯣꯜ ꯇꯧꯖꯔꯝꯕ ꯏꯄꯤꯁꯣꯗ ꯅꯥꯏꯕ ꯋꯥꯔꯤꯗꯨꯗꯤ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯍꯥꯞꯀꯠꯆꯗ꯭ꯔꯦ꯫ ꯍꯌꯦꯡ ꯇꯨꯡꯗ ꯏꯔꯥꯡꯁꯤꯅ ꯍꯟꯖꯤꯜꯂꯛꯑꯕ ꯇꯨꯡ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯁꯦꯕꯥ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯃꯔꯛ ꯃꯔꯛꯇ ꯁꯣꯔꯠ ꯁ꯭ꯇꯣꯔꯤꯒꯨꯝꯕꯁꯤ ꯄꯥꯖꯔꯒ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯖꯒꯦ꯫ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯄꯥꯊꯣꯛꯂꯒ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ, ꯑꯏꯕꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯏꯖꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯕꯂꯥꯕꯤ ꯃꯉꯥꯡꯒꯤ ꯅꯣꯡꯃꯇꯁꯨ꯫ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯋꯥꯏꯗ ꯈꯤꯇꯪ ꯆꯠꯊꯔꯒ ꯍꯧꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗꯅꯤ꯫ ꯆꯍꯤ 60ꯒꯤ ꯃꯊꯛ ꯑꯣꯏꯔꯕꯤ, ꯃꯁꯝ ꯑꯗ ꯑꯉꯧꯕ ꯄꯣꯛꯅ ꯌꯥꯟꯁꯤꯜꯂꯒ ꯍꯧꯔꯕꯤ ꯑꯍꯜ ꯑꯗꯨꯅ ꯁꯤꯡꯖꯨ, ꯀꯥꯡꯍꯧ, ꯀꯤꯂꯤ ꯆꯅꯥ ꯌꯣꯜꯂꯤꯕꯗꯣ ꯃꯌꯨꯝꯗꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯅꯨꯡꯊꯤꯜꯋꯥꯏꯗ ꯍꯦꯛ ꯌꯣꯟꯕꯅꯤ꯫ ꯁꯣꯔꯣꯛꯀꯤ ꯋꯥꯡꯃꯗ ꯂꯩꯕ ꯂꯝꯄꯥꯛ ꯀꯌꯥ ꯆꯥꯎꯗꯕꯗꯨꯗ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯕꯣꯜ ꯀꯥꯎꯗꯨꯅ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯃꯥꯒꯤꯗꯤ ꯍꯦꯛ ꯃꯤꯠꯃꯥꯡ ꯑꯣꯏꯕꯅ ꯁꯥꯐꯕ ꯂꯩꯀꯥꯏꯒꯤ ꯃꯁꯨꯁꯤꯡꯅ ꯕꯣꯜ ꯀꯥꯎꯔꯤꯕꯗꯣ ꯌꯦꯡꯂꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯧ ꯎꯔꯒ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯁꯨ꯫ ꯂꯝꯄꯥꯛ ꯑꯁꯤꯃꯛꯇꯗꯅꯤ ꯐꯤꯔꯦꯞꯄ ꯍꯣꯏꯒꯤ ꯀꯥꯡꯕꯨ, ꯃꯅꯤꯡ ꯂꯩꯀꯥꯏ, ꯃꯃꯥꯡ ꯂꯩꯀꯥꯏ, ꯑꯋꯥꯡ ꯂꯩꯀꯥꯏ ꯄꯥꯈꯪꯁꯤꯡ ꯄꯨꯜꯂꯞꯅ ꯕꯣꯜ ꯀꯥꯎꯗꯨꯅ ꯁꯥꯟꯅꯔꯝꯕꯗꯣ꯫ ꯇꯝꯅꯥꯁꯨ ꯃꯃꯥꯟꯅꯕꯤꯒꯤꯗ ꯂꯥꯛꯄꯅꯤ ꯄ꯭ꯂꯦꯖꯔ ꯑꯃ ꯊꯧꯔꯒ꯫ ꯕꯣꯜ ꯀꯥꯎꯔꯝꯕ ꯑꯗꯨꯋꯥꯏ ꯃꯄꯥꯗꯅꯤ ꯂꯝꯄꯥꯛꯇꯒꯤ ꯀꯥꯎꯊꯣꯔꯛꯄ ꯕꯣꯜꯅ ꯃꯥꯒꯤ ꯃꯅꯪꯒꯟꯗ ꯗꯨꯞ ꯂꯥꯎꯅ ꯄꯥꯟꯗꯨꯅ ꯄ꯭ꯂꯦꯖꯔꯗꯨꯒ ꯄꯨꯂꯞ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯕꯣꯜ ꯁꯥꯟꯅꯔꯝꯕ ꯄꯥꯈꯪꯁꯤꯡ ꯑꯗꯣ ꯑꯃꯅꯤ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯊꯪꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯄꯥꯈꯠꯅ ꯆꯦꯜꯂꯛꯄꯗꯤ ꯐꯤꯔꯦꯞꯄꯅꯤ꯫ ꯃꯔꯝꯗꯤ ꯃꯥꯅ ꯀꯥꯎꯔꯛꯄ ꯕꯣꯜꯅꯅꯤ ꯇꯝꯅꯥꯒꯤ ꯉꯧꯔꯣꯛ ꯉꯧꯕ ꯐꯨꯔꯤꯠꯀꯤ ꯅꯪꯒꯜꯗ ꯕꯣꯜꯒꯤ ꯃꯃꯤ ꯇꯥꯍꯟꯈꯤꯕ꯫ ꯐꯤꯔꯦꯞꯄ ꯅꯨꯄꯤꯗꯣ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯌꯦꯡꯂꯤ꯫ ꯃꯁꯥ ꯄꯥꯏꯔꯒ ꯆꯤꯡꯈꯠꯄꯤꯗꯧꯁꯨ ꯂꯩꯁꯥꯕꯤꯅꯤꯅ ꯃꯤꯍꯨꯜꯗꯨ ꯇꯣꯡꯉꯥꯜꯂꯛꯂꯤ꯫ ꯄ꯭ꯂꯦꯖꯔꯗꯨ ꯑꯣꯏꯅ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ꯫ ꯄ꯭ꯂꯦꯖꯔꯗꯨꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯎꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯧꯗ ꯃꯃꯥꯟꯅꯕ ꯑꯦꯔꯣꯟꯅ ꯐꯤꯡꯅ "ꯀꯩꯅꯣꯅꯦ, ꯅꯨꯄꯤꯁꯦ ꯍꯥꯟꯅ ꯆꯤꯡꯈꯠꯇ꯭ꯔꯤꯉꯩꯗ ꯒꯥꯔꯤ ꯍꯥꯟꯅ ꯍꯧꯒꯠꯂꯛꯏꯁꯤꯕꯣ? ꯃꯌꯥꯝꯅ ꯅꯁꯥ ꯐꯩ ꯐꯩ ꯀꯥꯏ ꯍꯥꯏꯅꯕꯁꯤꯗ ꯅꯨꯄꯤꯁꯤ ꯌꯥꯎꯅ ꯒꯥꯔꯤꯁꯤꯒ ꯄꯨꯂꯞ ꯆꯤꯡꯈꯠꯂꯒꯦꯅ ꯍꯥꯏꯔ ꯈꯪꯗꯦꯕ, ꯑꯝꯇ ꯍꯟꯗꯣꯛꯁꯦ" ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯒ ꯑꯦꯔꯣꯟꯅ ꯑꯣꯏꯅ ꯇꯝꯅꯥꯕꯨ ꯍꯧꯒꯠꯄꯤꯈ꯭ꯔꯦ꯫ ꯐꯤꯔꯦꯞꯄꯅ ꯒꯥꯔꯤ ꯍꯧꯒꯠꯂꯛꯏ꯫ ꯂꯩꯁꯥꯕꯤ ꯃꯇꯣꯝꯇꯒ ꯑꯣꯏꯔꯦ꯫ ꯃꯁꯥ ꯃꯎ ꯐꯕ, ꯐꯨꯔꯤꯠ ꯂꯤꯠꯇꯕ, ꯃꯖꯥ ꯐꯨꯔꯤꯠ ꯃꯆꯥ ꯈꯛꯇ ꯂꯤꯠꯄ, ꯍꯨꯃꯥꯡꯅ ꯖꯤꯖꯤ ꯆꯦꯟꯊꯕ, ꯃꯁꯜ ꯊꯣꯛꯄ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯃꯀꯣꯛꯄꯨ ꯉꯥꯎꯏ꯫ ꯃꯤꯍꯨꯜꯒꯗꯣ ꯃꯊꯣꯡ ꯑꯃꯠꯇ ꯈꯪꯕ ꯅꯠꯇ꯭ꯔꯦ꯫ ꯑꯦꯔꯣꯟꯅ "ꯁꯣꯛꯄ꯭ꯔꯣ? ꯀꯥꯏꯗ ꯁꯣꯛꯀꯦ? ꯍꯦꯜꯊ ꯁꯦꯟꯇꯔꯁꯨ ꯍꯥꯡꯂꯝꯈꯤꯅꯤ, ꯁꯣꯛꯑꯗꯤꯗꯨꯗ ꯉꯥꯛꯇꯪ ꯆꯠꯂꯨꯁꯤꯔꯣ?" ꯇꯝꯅꯥ ꯁꯣꯛꯏꯔ ꯁꯣꯛꯇ꯭ꯔꯤꯔꯥ ꯈꯪꯖꯗ꯭ꯔꯦ, ꯑꯗꯨꯕꯨ ꯁꯣꯛꯍꯟꯅꯤꯡꯗꯦ, ꯂꯩꯊꯅꯤꯡꯗ꯭ꯔꯦ, ꯑꯗꯨꯅ ꯈꯟꯊꯗ ꯈꯨꯝꯃꯤ "ꯁꯣꯛꯇ ꯃꯥꯜꯂꯤ, ꯌꯥꯔꯅꯤ" ꯍꯥꯏꯔꯒ ꯐꯤꯔꯦꯞꯄꯅ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯗꯣ ꯃꯥꯅ ꯑꯃꯨꯛ ꯍꯦꯟꯗꯜꯗꯨꯗ ꯄꯥꯏꯕꯗ ꯐꯤꯔꯦꯞꯄꯒꯤ ꯃꯈꯨꯠꯇ ꯈꯤꯇꯪ ꯁꯣꯛꯈ꯭ꯔꯦ꯫ ꯐꯤꯔꯦꯞꯄ ꯃꯤꯍꯨꯜꯗꯣ ꯑꯣꯚꯔꯗ ꯍꯨꯟꯈ꯭ꯔꯦ꯫ ꯏꯈꯪ ꯈꯪꯕꯣꯏ ꯁꯠ ꯍꯟꯗꯣꯛꯏ꯫ ꯇꯝꯅꯥꯁꯨ ꯄ꯭ꯂꯦꯖꯔꯗ ꯀꯥꯈꯠꯈ꯭ꯔꯦ, ꯊꯧꯈ꯭ꯔꯦ꯫ ꯃꯥꯅ ꯊꯧꯈꯤꯕꯗꯣ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝꯗꯨꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯍꯧꯔꯦ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯂꯥꯟꯈꯤꯕꯗ ꯃꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯅꯤꯡꯗꯕ ꯄꯥꯈꯪꯕꯨ ꯂꯩꯕ ꯍꯧꯅꯗꯦ꯫ ꯂꯝꯄꯥꯛ ꯃꯅꯨꯡꯗ ꯂꯩꯍꯧꯕꯁꯤꯡꯗꯨꯒꯤ ꯑꯃꯅ ꯐꯤꯔꯦꯞꯄꯒꯤ ꯃꯇꯧꯗ ꯂꯛꯅꯔꯛꯂꯤ "ꯐꯤꯔꯦꯞꯄ, ꯉꯥꯏꯍꯥꯛ ꯌꯦꯡꯉꯗꯤ ꯌꯥꯔꯦ, ꯃꯅꯨꯡꯂꯣꯝ ꯆꯪꯉꯛꯑꯣ, ꯁꯥꯟꯅꯕ ꯍꯧꯔꯁꯦ" ꯑꯦꯔꯣꯟꯗꯨ ꯌꯦꯡꯕꯗ ꯌꯥꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯧꯗꯣꯛꯇꯨꯗ ꯍꯦꯟꯅ ꯃꯔꯤ ꯂꯩꯅꯕ ꯐꯤꯔꯦꯞꯄꯗ ꯃꯌꯥꯝꯅ ꯂꯛꯅꯕꯅꯤ꯫ ꯑꯦꯔꯣꯟꯅ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ "ꯂꯩꯁꯥꯕꯤ ꯌꯦꯡꯕꯗꯤ ꯃꯤꯠ ꯐꯩ ꯍꯥꯏꯌꯦ, ꯃꯃꯤꯠꯁꯨ ꯈꯔ ꯁꯣꯛꯄꯅꯤ, ꯉꯥꯛ ꯌꯦꯡꯖꯁꯅꯨ ꯀꯩꯗꯧꯔꯒꯦ? ꯗꯣꯛꯇꯔꯗ ꯌꯦꯡꯉꯨꯔꯗꯤ 4,000-5,000ꯗꯤ ꯁꯦꯠꯀꯦꯅ ꯍꯥꯏꯔꯛꯀꯅꯤ, ꯁꯤꯅ ꯐꯠꯇ꯭ꯔꯣ? ꯁꯤꯅ ꯐꯩ" ꯐꯤꯔꯦꯞꯄꯅ "ꯑꯁ, ꯅꯨꯄꯤꯁꯤ ꯌꯦꯡꯕ ꯅꯠꯇꯦꯃꯤ, ꯁꯥꯏꯂꯦꯟꯁꯔ ꯀꯣꯚꯔꯁꯦ ꯌꯥꯜꯂ ꯈꯦꯠꯈ꯭ꯔꯦ ꯈꯦꯠꯂ ꯊꯧꯔꯤꯁꯤ ꯎꯗ꯭ꯔꯃꯤ" ꯑꯦꯔꯣꯟꯁꯨ ꯁꯥꯏꯂꯦꯟꯁꯔ ꯀꯣꯚꯔꯅ ꯀꯦꯜꯍꯧꯗꯧ ꯇꯧꯕꯗꯣ ꯎꯕꯗꯨꯗ
ꯍꯨꯏꯅꯦ ꯑꯃꯨꯛ ꯍꯜꯂꯛꯄ ꯇꯥꯔꯦ ꯕꯣꯜ ꯁꯥꯟꯅꯕ ꯂꯣꯏꯁꯤꯟꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯇꯧꯔꯤꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯅꯣꯏ ꯁꯥꯟꯅꯒꯦꯁꯨ ꯁꯥꯟꯅꯔꯣ ꯑꯩ ꯗꯥꯎ ꯑꯃ ꯏꯌꯥ ꯌꯥꯗꯦ ꯑꯩ ꯌꯥꯎꯔꯣꯏ ꯑꯦꯔꯣꯟꯅ ꯐꯤꯔꯦꯞꯄꯒꯤ ꯂꯦꯡꯖꯨꯝꯗ ꯊꯛ ꯀꯣꯟꯁꯤꯜꯂꯒ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯑꯣꯛꯅꯔꯒ ꯗꯥꯎ ꯌꯥꯗꯧ ꯃꯥꯟꯗꯦ ꯀꯥꯏꯅ ꯑꯃꯗꯨꯁꯨ ꯇꯔꯪ ꯆꯠꯈ꯭ꯔꯕꯅꯤ ꯕꯣꯜꯅ ꯅꯪꯒꯟꯗ ꯊꯣꯝꯕꯗ ꯊꯃꯣꯏꯁꯨ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯕꯣꯜꯅ ꯄꯥꯟꯕ ꯅꯨꯄꯤꯁꯦ ꯊꯨꯡꯅꯩ ꯍꯥꯏꯅꯕꯅꯤꯀꯣ ꯍꯥꯏꯔꯒ ꯇꯦꯡ ꯇꯦꯡ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯤ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ ꯑꯗꯣ ꯅꯣꯏ ꯆꯔꯥ ꯋꯥꯅꯕ ꯆꯥꯛꯀ ꯂꯩꯍꯧꯕ꯭ꯔꯣ ꯄꯨꯛꯁꯦ ꯒ꯭ꯔꯨꯡ ꯒ꯭ꯔꯨꯡ ꯍꯥꯏꯔꯛꯑꯦꯉꯣ ꯆꯥꯛ ꯆꯥꯅꯤꯡꯉꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯥ ꯂꯩꯕꯨꯗꯤ ꯂꯩꯔꯝꯅꯤ ꯆꯔꯥ ꯑꯣꯏꯅ ꯋꯥꯜꯂꯒ ꯋꯥꯛꯀꯤꯡ ꯆꯠꯄꯅ ꯐꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯇꯥꯎꯁꯤꯡꯗ ꯃꯣꯏ ꯑꯅꯤꯗꯣ ꯁꯥꯟꯅꯕ ꯌꯥꯎꯔꯔꯣꯏ ꯍꯥꯏꯔꯝꯂꯒ ꯐꯤꯔꯦꯞꯄ ꯍꯣꯏꯔꯣꯝꯗ ꯑꯣꯏꯅ ꯍꯟꯈ꯭ꯔꯦ ꯃꯇꯥꯎꯁꯤꯡꯗꯣ ꯋꯥꯊꯤ ꯇꯧꯍꯧꯔꯤ ꯍꯧꯖꯤꯛꯀꯤꯗꯨ ꯂꯨꯝꯕ ꯆꯠꯂꯤ ꯑꯣꯏꯔꯝꯅꯤ ꯀꯗꯔ ꯑꯅꯤꯁꯦ ꯈꯪꯉꯕꯅꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯅꯨꯃꯤꯗꯥꯡꯗꯣ ꯁꯈꯤ ꯀꯨꯟꯖꯣ ꯃꯆꯥꯅꯨꯄꯥ ꯐꯤꯔꯦꯞꯄ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯈꯤꯅ ꯅꯪ ꯀꯀꯥꯅ ꯂꯨꯄꯥ ꯂꯥꯛ 15 ꯄꯤꯌꯨ ꯍꯟꯗꯛ ꯊꯕꯛ ꯑꯃ ꯀꯧꯔꯤ ꯃꯥ ꯆꯦꯟꯕꯤꯒꯦꯅ ꯍꯥꯏꯔꯛꯏꯅꯦ ꯊꯕꯛ ꯑꯃ ꯇꯧꯍꯧꯕꯅ ꯐꯩ ꯁꯦꯜꯁꯤ ꯄꯤꯈ꯭ꯔꯁꯤꯔꯣ ꯂꯧ ꯑꯁꯨꯛ ꯌꯥꯝꯕ ꯂꯩꯔꯤꯕꯁꯤ ꯍꯌꯦꯡ ꯅꯇꯣꯝꯇꯅ ꯍꯣꯠꯅꯔꯛꯄꯗ ꯋꯥꯅꯤ ꯇꯪꯈꯥꯏ ꯑꯃ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤ ꯀꯨꯟꯖꯣꯅ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯏꯆꯥꯅ ꯀꯔꯤꯕꯨ ꯈꯜꯂꯤꯕ ꯐꯤꯔꯦꯞꯄꯅ ꯄꯥꯕꯨꯡ ꯀꯀꯥꯅ ꯅꯍꯥꯟ ꯑꯩꯉꯣꯟꯗꯁꯨ ꯍꯧꯗꯣꯛꯑꯝꯃꯕꯅꯤ ꯑꯩꯅ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯈꯤꯇꯪ ꯄꯥꯝꯕ ꯋꯥꯠꯂꯤ ꯑꯩꯒꯁꯨ ꯆꯥꯟꯅꯕ ꯑꯣꯏꯔꯣꯏꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯂꯧ ꯎꯕꯁꯤꯁꯨ ꯁꯤꯟꯐꯝ ꯑꯃꯅꯤ ꯂꯧ ꯎꯔꯒ ꯃꯅꯥ ꯃꯁꯤꯡ ꯀꯩꯊꯦꯜꯗ ꯊꯥꯗꯣꯛꯑꯒ ꯏꯔꯥꯏ ꯂꯥꯏꯅ ꯍꯤꯡꯕ ꯌꯥꯕꯁꯤꯗ ꯀꯩꯗꯧꯕꯩ ꯂꯧ ꯌꯣꯜꯂꯒ ꯊꯕꯛ ꯇꯧꯔꯨꯗꯣꯏꯅꯣ ꯁꯈꯤꯅ ꯍꯣ ꯏꯆꯥꯅꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤꯅꯦ ꯏꯃꯥꯒꯤꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯗ ꯏꯆꯥꯅ ꯄꯥꯝꯂꯝꯒꯗ꯭ꯔꯅ ꯍꯧꯗꯣꯔꯛꯄꯅꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯤ ꯐꯤꯔꯦꯞꯄ ꯑꯦꯔꯣꯟ ꯍꯣꯏꯗ ꯀꯣꯏꯔꯛꯏ ꯃꯥꯡꯒꯣꯜꯗ ꯃꯣꯔꯦꯒꯤ ꯐꯛ ꯑꯄꯥꯛꯄꯗꯨꯃ ꯊꯥꯔꯒ ꯍꯤꯞꯄꯝꯃꯤ ꯁ꯭ꯇꯦꯟ ꯐꯦꯟ ꯑꯃꯁꯨ ꯄꯨꯊꯣꯛꯇꯨꯅ ꯈꯤꯜꯂꯤ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃꯃꯝꯒ ꯐꯩꯖꯩ ꯅꯥꯆꯩ ꯍꯤꯞꯂꯤ ꯑꯦꯔꯣꯟꯅ ꯍꯌꯦꯡꯗꯤ ꯑꯦꯛꯖꯥꯝꯅꯤꯅꯦ ꯀꯣꯂꯦꯖꯁꯤꯗ ꯂꯣꯏꯁꯤꯜꯂꯗꯤ ꯐꯗꯧꯅꯤ ꯁꯤꯃꯥꯏꯅ ꯈꯜꯂꯝꯕꯁꯨ ꯀꯣꯂꯦꯖ ꯂꯣꯏꯔꯒ ꯃꯊꯥ ꯁꯥꯏ ꯃꯥꯁꯇꯔ ꯁꯤꯃꯗꯪꯒ ꯂꯣꯏꯁꯤꯜꯂꯗꯤ ꯄꯨꯔꯥ ꯁꯥꯕꯦꯁꯇ ꯍꯤꯡꯉꯛꯇꯧ ꯃꯥꯜꯂꯦ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗꯗꯅ ꯐꯤꯔꯦꯞꯄꯅ ꯑꯦꯒ꯭ꯔꯤ ꯑꯣꯏꯅ ꯇꯧꯔꯝꯗꯧꯅꯤꯅ ꯄꯪꯉꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯝꯗꯥꯏꯗ ꯑꯦꯝ ꯈꯪꯉꯛꯄ ꯇꯤꯝꯗꯣ ꯑꯩꯈꯣꯏꯅꯤ ꯊꯥꯏꯅꯗꯤ ꯃꯁꯩꯁꯤꯗ ꯃꯥꯏ ꯑꯦꯝ ꯏꯟ ꯂꯥꯏꯐ ꯀꯥꯏꯅ ꯑꯦꯁꯦꯒ ꯌꯥꯝ ꯏꯔꯛꯏ ꯄꯣꯠꯅꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯦꯝ ꯁꯨꯛꯈꯪ ꯈꯪꯗꯅ ꯅꯣꯛꯆꯅꯤꯡꯗ꯭ꯔꯣ ꯅꯪꯁꯨꯅꯤ ꯏꯁ ꯑꯩꯗꯤ ꯗꯣꯛꯇꯔ ꯑꯣꯏꯅꯤ IAS ꯑꯣꯏꯅꯤ ꯀꯥꯏꯅ ꯌꯥꯝ ꯇꯧꯗꯥꯏꯅꯦ ꯑꯦꯔꯣꯟ ꯏꯃꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯆꯟꯇꯣꯝꯕꯤ ꯏꯁꯤꯡ ꯐ꯭ꯔꯤꯖꯇ ꯏꯪꯍꯜꯂꯝꯕꯅꯤ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯕꯒꯤ ꯃꯈꯣꯜꯗꯨꯗ ꯑꯅꯤꯗꯨ ꯍꯤꯞꯅ ꯍꯤꯞꯅ ꯃꯉꯛ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯅꯍꯥꯜꯒꯤ ꯕꯣꯜꯅ ꯄꯥꯟꯕꯤ ꯂꯩꯁꯥꯕꯤꯗꯨ ꯑꯣꯏꯔꯝꯃꯤ ꯑꯦꯔꯣꯟ ꯅꯥꯁꯣꯟ ꯄꯤꯛꯅ ꯏꯇꯥꯎ ꯃꯤꯠꯀꯤ ꯗꯣꯛꯇꯔ ꯂꯩ ꯐꯤꯔꯦꯞꯄꯅ ꯑꯁꯤꯕꯨ ꯀꯥꯏꯗ ꯗꯣꯛꯇꯔꯅꯣ ꯍꯦꯔꯥ ꯒ꯭ꯌꯥꯟ ꯑꯣꯟꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔꯦ ꯂꯩꯁꯥꯕꯤꯁ ꯑꯥꯔ ꯃꯤꯠꯀꯤ ꯗꯣꯛꯇꯔ ꯑꯣꯀꯦ ꯍꯧꯒꯠꯂꯒ ꯌꯥꯝ ꯑꯍꯜꯒ ꯁꯥꯔꯒ ꯍꯪꯉꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥ ꯍꯪꯕꯅꯣ ꯇꯥꯝꯅꯥꯅ ꯈꯜꯂꯤ ꯏꯁ ꯏꯕꯦꯝꯃ ꯀꯥꯏꯅ ꯍꯟꯕꯗꯤ ꯑꯩꯅꯕꯨ ꯍꯜꯂꯝꯅꯤ ꯈꯪꯅꯤꯕꯅ ꯑꯍꯜ ꯌꯥꯝ ꯁꯥꯔꯝꯃꯤꯅ ꯀꯀꯥ ꯑꯦꯔꯤꯟ ꯂꯩꯈꯤꯕ꯭ꯔꯣ ꯃꯃꯥꯟꯅꯕꯤꯅꯤ ꯑꯦꯔꯣꯟ ꯐꯤꯔꯦꯞꯄꯒ ꯌꯦꯡꯅꯩ ꯆꯨꯁꯨ ꯇꯧꯔꯒ ꯀꯀꯥ ꯀꯥꯏꯅ ꯌꯥꯝ ꯎꯁꯤꯠꯇꯤꯌꯦ ꯐꯤꯔꯦꯞꯄꯅ ꯃꯤꯁꯨ ꯃꯥꯟꯗꯅ ꯀꯧꯔꯛꯏꯅꯤ ꯁꯥꯎꯔꯅꯨ ꯑꯩꯉꯣꯟꯗ ꯀꯧꯔꯛꯇ꯭ꯔꯤꯁꯦ ꯎꯔꯦꯗꯅ ꯑꯦꯔꯣꯟꯁꯨ ꯈꯗꯥꯡ ꯂꯤꯡꯉꯤ ꯏꯁꯨꯗꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯀꯀꯥ ꯀꯧꯅꯨ ꯄꯨꯄꯨ ꯀꯧ ꯂꯩꯈꯤꯕꯅꯤ ꯏꯃꯨꯡꯗꯅꯦ ꯁꯦꯔꯦꯂꯦꯛ ꯆꯥꯍꯧꯕꯅꯤ ꯈꯔ ꯆꯥꯃꯤꯟꯅꯔꯨꯔꯣ ꯑꯦꯔꯤꯟꯅ ꯊꯣꯡꯖꯤꯟꯗꯒꯤ ꯆꯩꯔꯛꯏ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯁꯥ ꯏꯃꯥꯟꯅꯕꯤꯁꯤꯗ ꯑꯃꯨꯛ ꯈꯥꯏꯔꯤꯅꯤꯅꯦ ꯌꯥꯝ ꯅꯨꯡꯁꯤꯠꯅꯤ ꯀꯥꯏꯅ ꯇꯧꯔꯤ ꯃꯥꯜꯂꯦ ꯏꯃꯥꯅ ꯆꯥꯛꯈꯨꯝꯗ ꯀꯧꯍꯧꯕꯅꯤ ꯅꯌꯥꯁꯤꯡꯗꯣ ꯍꯟꯅꯨꯔꯕꯅꯤꯅ ꯃꯪꯒꯟ ꯁꯥꯏꯕ ꯌꯥꯔꯔꯣꯏꯅ ꯀꯟꯅ ꯁꯣꯍꯧꯔꯤꯕꯅꯤ ꯄꯨꯄꯨ ꯁꯥ ꯃꯃꯥꯟꯅꯕꯤꯗ ꯑꯃꯨꯛ ꯇꯝꯅ ꯆꯪꯉꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯑꯣꯏꯅ ꯐꯝꯃꯨꯁꯦ ꯍꯥꯏꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯅꯤꯗꯨꯁꯨ ꯆꯦꯞꯊꯔꯒ ꯅꯨꯄꯤꯗꯨꯅ ꯆꯪꯈꯤꯕꯗꯨꯗ ꯃꯉꯛꯇꯨ ꯇꯥꯟꯅꯔꯒ ꯌꯦꯡꯉꯤ ꯑꯦꯔꯤꯟꯅ ꯁꯠ ꯂꯩꯊꯣꯔꯛꯄꯗ ꯆꯨꯝꯅ ꯑꯃꯨꯛ ꯂꯩꯈꯤ ꯍꯩꯁꯦꯟꯒ ꯈꯣꯡꯖꯤꯟꯅꯈꯤ ꯑꯦꯔꯤꯟꯅ
ꯁꯛꯇꯥꯁꯤꯡꯁꯤꯗꯤ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯇꯣꯏꯅ ꯊꯦꯡꯅꯕꯅ ꯏꯔꯥꯡꯁꯨ ꯈꯔ ꯈꯔ ꯇꯧꯅꯔꯦ ꯅꯝꯕꯔꯁꯨ ꯂꯧꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯁꯨ ꯇꯦꯛꯁ ꯊꯥꯅꯩ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯨ ꯑꯦꯔꯤꯟ ꯍꯣꯏꯗ ꯂꯩꯔꯒ ꯐꯤꯔꯦꯞꯄꯅ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯕ ꯕꯣꯜ ꯁꯥꯟꯅꯕ ꯌꯦꯡꯉꯝꯃꯤ ꯐꯣꯡꯗꯣꯛꯅꯗꯅ ꯆꯥꯛꯅꯕꯅꯤ ꯑꯅꯤꯁꯦ ꯑꯃꯅꯁꯨ ꯃꯆꯤꯟ ꯂꯨꯝꯕ ꯑꯃꯁꯨ ꯏꯀꯥꯏ ꯊꯤꯒꯟꯕꯅꯤ ꯐꯤꯔꯦꯞꯄꯒꯤ ꯄꯨꯟꯁꯤꯗ ꯇꯥꯝꯅꯥ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯑꯃꯒꯤ ꯏꯍꯨꯜꯁꯨ ꯍꯥꯞꯄꯛꯂꯦ ꯌꯥꯎꯁꯪꯒꯤ 5ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ ꯊꯥꯕꯜ ꯆꯣꯡꯅꯕ ꯋꯥ ꯌꯨꯡꯕꯗ ꯐꯤꯔꯦꯞꯄꯣꯏꯁꯨ ꯌꯥꯎꯔꯝꯃꯤ ꯁꯦꯜ ꯀꯣꯟꯅꯔꯣꯏ ꯈꯔ ꯀꯧꯔꯅꯤ ꯍꯥꯏꯗꯨꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯋꯥ ꯌꯨꯡꯍꯜꯂꯒ ꯂꯝꯄꯥꯛꯇꯨꯒꯤ ꯃꯅꯥꯛꯇꯅ ꯁꯦꯜ ꯊꯠꯂꯝꯃꯤ 5ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤꯅ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝ ꯀꯣꯏꯕ ꯂꯥꯛꯄ ꯑꯗꯨꯒ ꯅꯤꯡꯉꯣꯜꯁꯤꯡ ꯃꯄꯥꯝꯂꯣꯝꯗ ꯀꯣꯏꯔꯛꯄꯁꯤꯡꯗꯒꯤ ꯁꯦꯜ ꯍꯥꯞꯂꯝꯃꯤ ꯕꯔꯅꯥ ꯀꯥꯔ ꯑꯃꯗꯒꯤ ꯄꯥꯈꯪ ꯃꯁꯛ ꯐꯖꯕ 2-3ꯁꯨ ꯀꯨꯝꯊꯔꯛꯂꯒ ꯌꯥꯝꯅ ꯂꯦꯝꯅ 1,000 ꯊꯣꯛ ꯍꯥꯞꯇꯣꯔꯛꯏ ꯑꯗꯣ ꯁꯦꯜ ꯍꯥꯞꯄꯕꯅꯤꯅ ꯍꯣꯔꯦꯜ ꯊꯥꯕꯜꯁꯨ ꯂꯥꯛꯀꯦ ꯆꯪꯃꯤꯟꯅꯁꯤꯀꯣ ꯁꯥꯏꯟ ꯌꯥꯗꯦ ꯀꯥꯏꯅ ꯄꯥꯏꯍꯜꯂꯛꯇ꯭ꯔꯗꯤ ꯁꯥꯎꯅꯤꯍꯦ ꯑꯩꯈꯣꯏꯗꯤ ꯑꯦꯔꯤꯟꯅ ꯁꯥꯏ ꯂꯩꯇ꯭ꯔꯤꯌꯦ ꯌꯥꯅꯤ ꯆꯪꯃꯤꯟꯅꯁꯦ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟꯅꯒꯦ ꯈꯥꯏꯔꯝꯒꯦ ꯆꯃꯣꯠꯅꯕ ꯃꯌꯥꯒꯤ ꯏꯉꯥꯡ ꯉꯥꯡꯉꯒ ꯂꯥꯛꯄ ꯄꯥꯈꯪꯒꯅꯦ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯕ ꯕꯤꯠ ꯌꯥꯎꯗꯦ ꯉꯟꯇꯥꯅ ꯂꯥꯛꯄꯤꯌꯨ ꯔꯁꯤꯌꯥꯟꯅ ꯒ꯭ꯔꯤꯟ ꯂꯤꯠꯄꯤꯁꯦ ꯄꯥꯎꯗꯔ ꯈꯤꯇꯪ ꯇꯩꯖꯔꯝꯒꯦ ꯌꯥꯕ꯭ꯔꯣ ꯇꯥꯝꯅ ꯐꯤꯔꯦꯞꯄꯗ ꯌꯦꯡꯉꯤ ꯐꯤꯔꯦꯞꯄꯅ ꯀꯂꯛꯅꯕ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯔꯩꯒ ꯀꯣꯟꯂꯤ ꯌꯥꯎꯁꯪꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯇꯥꯃꯣ ꯐꯤꯔꯦꯞꯄ ꯁꯣꯝꯗ ꯃꯃꯥꯏꯗꯨ ꯁꯤꯡꯂꯤ ꯃꯁꯤꯡ ꯊꯤꯕ ꯌꯥꯔꯦ ꯅꯨꯡꯁꯥꯗꯨꯗ ꯉꯁꯥꯏꯗꯒꯤ ꯂꯩꯔꯛꯄꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯔꯒ ꯉꯥꯡꯕꯒ ꯑꯦꯔꯣꯟꯅ ꯚꯥꯞ ꯑꯃ ꯈꯟꯈ꯭ꯔꯦ ꯀꯩꯅꯣ ꯅꯈꯣꯡ ꯍꯥꯝꯅꯤꯡꯉꯒ ꯌꯨꯝꯁꯨꯅꯛꯏ ꯀꯣꯛ ꯍꯥꯝꯃꯨꯔꯣ ꯑꯗꯨꯛ ꯋꯥꯅ ꯈꯥꯡꯖꯤꯜꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯐꯤꯔꯦꯞꯄꯅ ꯈꯣꯏꯗꯧꯅ ꯈꯔ ꯁꯥꯎꯒꯠꯄꯅꯦ ꯄꯥꯏꯔꯤꯕ ꯇꯣꯛꯁꯤꯅ ꯂꯩꯕꯥꯛ ꯇꯧꯗꯕꯤ ꯅꯃꯥꯏꯗꯨꯗ ꯇꯧꯁꯤꯜꯂꯛꯀꯅꯤ ꯍꯧꯖꯤꯛ ꯍꯥꯏꯗꯨꯅ ꯆꯣꯛ ꯇꯧꯈꯥꯏꯔꯝꯃꯤ ꯀꯟ ꯂꯥꯎꯕ ꯂꯝꯄꯥꯛꯀꯤ ꯂꯩꯕꯥꯛꯇꯣ ꯑꯦꯔꯣꯟꯁꯨ ꯏꯉꯛꯉꯛꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯑꯣꯟꯊꯣꯛꯂꯨꯕꯗ ꯄꯥꯎꯗꯔꯒ ꯇꯩꯅꯔ ꯂꯩꯔꯝꯕꯗꯨꯗ ꯅꯦꯠꯋꯥꯛꯁꯨ ꯐꯪꯉꯛꯂꯦ ꯃꯆꯟꯅꯨꯄꯤꯅ ꯃꯌꯥ ꯍꯤꯒꯠꯄ ꯎꯕꯗ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯎꯁꯤꯠꯇꯦ ꯃꯕꯨꯡ ꯂꯩ ꯈꯪꯗꯦ ꯋꯥꯔꯛꯀꯦ ꯈꯟꯈ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯏꯔꯥꯡꯒ ꯇꯧꯔꯗꯅ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯍꯣꯔꯦꯟ ꯌꯨꯝꯗ ꯂꯩꯇ ꯂꯩꯔꯝꯃꯨ ꯅꯌꯥꯡꯂꯦꯟꯗꯨꯗ ꯅꯦꯠꯀꯦꯕ ꯋꯥ ꯌꯨꯡꯕ ꯂꯣꯏꯔꯝꯗꯥꯏ ꯃꯌꯨꯝꯗ ꯆꯪꯅꯔꯛꯂꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯍꯥꯏꯗꯅ ꯑꯦꯔꯤꯟꯁꯨ ꯋꯥꯔꯕꯅꯤꯅ ꯍꯣꯔꯦꯜ ꯊꯥꯕꯜ ꯆꯣꯡꯕ ꯉꯝꯃꯔꯣꯏꯅ ꯉꯥꯛ ꯇꯨꯝꯂꯝꯃꯤ ꯃꯕꯨꯡ ꯍꯣꯏꯗꯤ ꯆꯪꯉꯛꯇ꯭ꯔꯤ ꯇꯥꯝꯅꯥꯁꯨ ꯎꯏꯔꯨꯝ ꯇꯧꯔꯛꯄꯒꯤ ꯐꯤꯔꯦꯞꯄꯒꯤ ꯐꯣꯟꯗꯨ ꯂꯥꯛꯁꯤꯜꯂꯛꯂꯦ ꯅꯣꯛꯃꯤ ꯇꯧꯏ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯁꯦꯝꯂꯒ ꯍꯜꯂꯣ ꯋꯥ ꯌꯨꯡꯕ ꯂꯣꯏꯔꯝꯃꯕꯣ ꯐꯤꯔꯦꯞꯄ ꯁꯝꯇꯠꯂꯒ ꯈꯨꯝꯃꯤ ꯑꯩ ꯊꯣꯡꯉꯥꯜꯂꯦ ꯊꯣꯛꯂꯛꯑꯣ ꯑꯦꯔꯤꯟꯁꯨ ꯇꯨꯝꯈ꯭ꯔꯦ ꯍꯣꯔꯦꯟ ꯊꯥꯕꯜ ꯃꯐꯝꯗ ꯊꯦꯡꯅꯔꯁꯦ ꯐꯤꯔꯦꯞꯄ ꯃꯔꯧ ꯂꯩꯅ ꯀꯥꯔ ꯇꯣꯡꯕ ꯑꯃ ꯎꯈꯤꯕꯗꯒꯤ ꯕꯨꯂꯦꯠ ꯊꯧꯕ ꯃꯤ ꯎꯈꯤꯗꯕꯁꯤꯗꯤ ꯈꯔ ꯁꯥꯎꯅꯤꯡꯉꯤꯀꯣ ꯇꯥꯝꯅꯥꯗꯣ ꯅꯣꯛꯄ ꯊꯤꯡꯉꯤ ꯊꯣꯛꯂꯛꯑꯒꯦ ꯃꯔꯧ ꯂꯩꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯃꯥꯅ ꯅꯨꯄꯥꯗꯤ ꯊꯣꯛꯆꯗ꯭ꯔꯒ ꯑꯦꯔꯤꯟ ꯍꯧꯗꯣꯛꯂꯝꯗꯕꯤꯗ ꯇꯨꯃꯤꯟꯅ ꯊꯣꯔꯛꯂꯦ ꯊꯣꯡꯒꯥꯜ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯐꯤꯔꯦꯞꯄ ꯕꯨꯂꯦꯠ ꯇꯣꯡꯂꯒ ꯃꯈꯣꯡ ꯑꯅꯤꯅ ꯉꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯤꯑꯣꯏ ꯃꯤꯇꯧ ꯆꯨꯝꯕꯅ ꯄꯣꯁꯇꯤ ꯂꯩꯇ꯭ꯔꯦ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯂꯦꯞꯄꯤ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯐꯤꯔꯦꯞꯄ ꯕꯨꯂꯦꯠ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯇꯣꯡꯉꯣ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯐꯤꯔꯦꯞꯄ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯉꯪꯈ꯭ꯔꯦ ꯋꯥ ꯉꯥꯡꯉꯛꯇꯦ ꯇꯥꯝꯅꯥꯁꯨ ꯉꯥꯛꯇꯤ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯐꯤꯔꯦꯞꯄ ꯍꯦꯟꯅ ꯁ꯭ꯇꯥꯔꯠ ꯉꯪꯕ ꯍꯦꯟꯒꯠꯂꯛꯄꯗꯨꯗ ꯃꯥꯁꯨ ꯇꯣꯡꯈꯠꯈ꯭ꯔꯦ ꯊꯋꯥꯟ ꯊꯥꯅꯤ ꯂꯥꯡꯕꯟ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯐꯤꯔꯦꯞꯄ ꯄꯥꯠꯇ ꯂꯩꯈꯤ ꯍꯥꯏꯗꯨꯅ ꯇꯥꯝꯅꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯏ ꯇꯥꯝꯅꯥꯅ ꯂꯥꯛꯄ ꯎꯕꯗ ꯐꯤꯔꯦꯞꯄꯁꯨ ꯄꯥꯠꯇꯒꯤ ꯀꯥꯈꯠꯂꯛꯂꯦ ꯄꯥꯠꯀꯤ ꯁꯪꯂꯣꯝꯗ ꯂꯥꯛꯏ ꯏꯟꯖꯤꯟ ꯂꯥꯛꯇ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯇꯥꯔꯅꯤ ꯐꯤꯔꯦꯞꯄꯅ ꯐꯛ ꯃꯆꯥ ꯑꯃ ꯊꯥꯔꯛꯄꯗꯨꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ ꯏꯟꯖꯤꯟꯕꯨ ꯂꯥꯛꯑꯗꯤ ꯀꯨꯏꯍꯧꯔꯣꯏꯗ ꯑꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯗꯤ ꯏꯁꯤꯡ ꯈꯔ ꯊꯥꯗꯒꯦ ꯇꯧꯕꯅꯤ ꯑꯩꯅ ꯉꯥꯏꯗ꯭ꯔꯗꯤ ꯊꯧ ꯁꯥꯔꯔꯣꯏ ꯍꯥꯏꯗꯅ ꯉꯥꯏꯔꯒꯦꯅ ꯇꯧꯔꯝꯕ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯆꯥꯛ ꯁꯤꯗ ꯆꯥꯔꯒꯦꯅ ꯍꯥꯏꯈ꯭ꯔꯤꯗꯣ ꯀꯩ ꯌꯦꯟꯁꯥꯡꯅꯣ ꯇꯥꯝꯅꯥ ꯐꯤꯔꯦꯞꯄꯒꯤ ꯆꯥꯛ ꯁꯦꯝꯅ ꯑꯌꯨꯛ ꯂꯥꯡꯗ ꯊꯨꯔꯝꯃꯦꯅ ꯄꯥꯠꯇꯒꯤ ꯄꯨꯈꯠꯂꯛꯄ ꯉꯥꯞꯀꯨꯞꯇꯨꯅꯤ ꯁꯦ ꯆꯥꯊꯣꯛ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯈꯔ ꯉꯟꯒꯦ ꯇꯧꯕꯅꯤ ꯄꯥꯠ ꯀꯨꯝꯃꯣꯏꯕ ꯐꯤ ꯃꯌꯥꯝꯗꯣ ꯄꯥꯕꯨꯡꯅ ꯏꯁꯤꯡ ꯆꯤꯡꯈꯠꯂꯤꯉꯩꯗ ꯁꯨꯗꯣꯛꯍꯧꯕ ꯑꯗꯨꯗ ꯊꯦꯡꯈ꯭ꯔꯦ ꯍꯌꯦꯡ ꯑꯩꯅ ꯀꯣꯝꯕ ꯅꯨꯃꯤꯠꯇꯨꯗ ꯀꯣꯛ ꯁꯨꯔꯁꯨ ꯌꯥꯕꯗꯨꯗ ꯋꯥꯅꯕ ꯊꯕꯛꯅꯤ ꯅꯪ ꯋꯥꯍꯟꯕ ꯌꯥꯄꯣꯠꯇꯦ
ꯐꯤꯔꯦꯞꯄ ꯃꯀꯣꯛꯇ ꯌꯦꯛꯂꯤꯕ ꯑꯔꯥꯡꯕ ꯈꯨꯗꯩ ꯃꯇꯦꯛꯇꯨ ꯂꯧꯊꯣꯛꯂꯒ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ꯫ ꯃꯈꯨꯠ ꯍꯥꯝꯒꯦ ꯇꯧꯕꯗ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯗ꯭ꯔꯦ꯫ ꯑꯁ ꯄꯦꯜꯂꯦꯗ, ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕ ꯀꯥꯟꯁꯤꯗ ꯑꯩꯕꯨ ꯏꯁꯤꯡꯁꯤ ꯑꯃꯨꯛ ꯁꯣꯛꯎꯈꯤꯗꯣ ꯇꯧꯔꯤꯁꯤꯕꯣ꯫ ꯑꯩ ꯏꯟꯕꯤꯔꯛꯑꯒꯦ꯫ ꯐꯤꯔꯦꯞꯄ ꯐꯥꯒꯤ ꯑꯣꯏꯅ꯫ ꯅꯈꯨꯠ ꯃꯆꯥꯗꯨꯅ ꯆꯥꯛꯈꯣꯝ ꯀꯛꯇ꯭ꯔꯨꯛ ꯀꯛꯇ꯭ꯔꯨꯛ ꯏꯜꯂꯛꯄꯗꯣ ꯆꯥꯒ ꯄꯨꯛ ꯊꯟꯗꯧ ꯃꯥꯟꯗꯕ ꯑꯗꯨꯏꯅꯤ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯏꯜꯂꯛꯑꯣ꯫ ꯇꯥꯝꯅꯥꯁꯨ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯐꯤꯔꯦꯞꯄꯅ ꯄꯨꯛ ꯊꯟꯅꯕ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯁꯦꯝꯗꯨꯅ ꯏꯜꯂꯤ꯫ ꯐꯤꯔꯦꯞꯄꯁꯨ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯀꯥꯊꯣꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯇꯥꯝꯅꯥꯅ ꯆꯥꯛ ꯇꯣꯠꯄ ꯏꯟꯕ ꯌꯦꯡꯅ ꯌꯦꯡꯅ ꯆꯥꯕꯗ ꯑꯦꯟꯁꯥꯡ ꯃꯍꯥꯎꯗ ꯅꯠꯇꯦ, ꯇꯥꯝꯅꯥꯒꯤ ꯏꯪ ꯏꯪ ꯂꯥꯎꯕ ꯃꯇꯧꯗꯒꯤꯁꯨ ꯔꯁ ꯑꯃ ꯆꯣꯡꯊꯣꯔꯛꯄꯒꯨꯝꯅ ꯅꯍꯥꯟꯈꯩꯗꯒꯤ ꯍꯦꯜꯂꯤ ꯑꯣꯏꯅꯝꯕ꯫ ꯇꯥꯝꯅꯥꯅ ꯆꯩꯔꯛꯏ꯫ ꯌꯦꯡꯉꯛꯀꯅꯨꯕ, ꯇꯨꯃꯤꯟꯅ ꯆꯥꯛ ꯆꯥꯎꯀꯣ, ꯑꯦꯟꯁꯥꯡ ꯍꯩꯖꯤꯜꯂꯛꯁꯅꯤ꯫ ꯐꯤꯔꯦꯞꯄꯁꯨ ꯑꯣꯏꯅꯔꯛꯏ꯫ ꯌꯥꯗꯣꯏꯅ ꯍꯩꯖꯤꯜꯂꯛꯎ, ꯃꯥꯏꯗ ꯍꯩꯖꯤꯟꯈꯤꯕꯗꯣ ꯄꯥꯝꯃꯨꯏꯌꯦꯕ, ꯊꯛꯍꯧꯕꯅ ꯐꯩꯌꯦꯕ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯌꯨꯝꯗ ꯐꯦꯡꯉꯨꯅꯕ ꯇꯤꯐꯤꯟꯗꯨ ꯄꯥꯟꯁꯤꯜꯂꯒ ꯈꯥꯎꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯃꯈꯨꯠꯁꯨ ꯍꯥꯝꯗꯣꯛꯏ꯫ ꯐꯤꯔꯦꯞꯄꯒ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯩ꯫ ꯇꯣꯡꯇꯛ ꯇꯧꯕ ꯄꯥꯂꯤꯒꯤ ꯈꯔ ꯄꯥꯛꯄ ꯃꯐꯝ ꯑꯃꯗ ꯁꯥꯔꯤꯕ ꯑꯄꯤꯛꯄ ꯁꯪ ꯃꯆꯥꯗꯨꯗ ꯐꯝꯃꯤꯟꯅꯔꯒ ꯏꯁꯪ ꯁꯪꯂꯕ ꯂꯣꯛꯄ ꯌꯥꯗ꯭ꯔꯤꯕ ꯇꯥꯝꯅ ꯍꯧꯔꯤꯕ ꯐꯧꯅꯥꯅ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯖꯒꯣꯏ ꯁꯥꯔꯤꯕꯗꯣ ꯌꯦꯡꯃꯤꯟꯅꯩ꯫ ꯐꯤꯔꯦꯞꯄꯅ ꯈꯔ ꯂꯩꯔꯗꯤ ꯐꯧ ꯂꯣꯛꯄ ꯌꯥꯔꯛꯑꯅꯤ꯫ ꯐꯧ ꯂꯣꯛꯄ, ꯌꯩꯕ, ꯄꯥꯠ ꯏꯁꯤꯠꯄ ꯂꯣꯏꯔꯗꯤ ꯅꯪꯁꯨ ꯈꯔꯗꯤ ꯀꯣꯝꯃꯅꯤ꯫ ꯀꯨꯆꯨꯒ ꯂꯣꯏꯅ ꯃꯛꯁꯤꯜꯂꯦ, ꯂꯧꯕꯨꯛꯇꯅ ꯂꯩꯃꯟꯗꯅ꯫ ꯑꯩ ꯀꯨꯆꯨ ꯃꯛꯁꯤꯜꯂꯦꯅ ꯑꯩ ꯌꯦꯡꯅꯤꯡꯉꯛꯇ꯭ꯔꯕꯣ? ꯊꯕꯛꯅ ꯍꯨꯃꯥꯡ ꯇꯥꯅ ꯁꯨꯕ, ꯖꯤꯝ ꯆꯠꯇꯅ ꯃꯁꯥ ꯐꯕ are a weakness of ladies like us. ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯪꯁꯦ ꯌꯥꯝ ꯈꯝꯃꯟꯈ꯭ꯔ ꯄꯣꯠꯅꯤ, ꯍꯥꯏꯕꯤꯔꯣꯏꯅ ꯍꯥꯏꯕꯤꯗꯝꯅꯤ, ꯅꯥꯄꯜ ꯀꯥꯈꯤꯅꯤꯅ꯫ ꯐꯤꯔꯦꯞꯄꯗ ꯅꯣꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯗꯤ ꯄꯥꯛꯅꯝ ꯑꯃꯃꯨ, ꯑꯆꯝꯕ ꯑꯃ ꯊꯣꯡꯉꯝꯃꯨꯀꯣ, ꯈꯔ ꯊꯦꯡꯉꯛꯀꯅꯤ ꯑꯩꯁꯨ꯫ ꯌꯨꯝꯗ ꯏꯃꯥꯅ ꯑꯝꯇꯗꯤ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄꯅꯤ, ꯇꯥꯃꯣꯅ ꯁꯪꯗꯕꯗꯨꯗ ꯂꯧ ꯃꯇꯝ ꯂꯣꯏꯔꯒ ꯂꯥꯛꯀꯦꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯍꯣꯏ ꯍꯣꯏ ꯆꯠꯁꯤ꯫ ꯑꯗꯨꯗꯒꯤ ꯁꯣꯔ ꯑꯃꯨꯛ ꯍꯣꯟꯗꯣꯛꯂꯒ ꯏꯅꯨꯡ ꯅꯨꯡꯉꯥꯏꯅ ꯌꯥꯎꯁꯪ, ꯀꯥꯡ ꯆꯤꯡꯕ, ꯆꯩꯔꯥꯎꯕ, ꯄꯥꯟꯊꯣꯏꯕꯤ ꯄꯨꯖꯥ, ꯃꯇꯝ ꯃꯇꯝꯅ ꯄꯨꯔꯛꯄ ꯀꯨꯝꯍꯩꯁꯦ, ꯃꯇꯝ ꯃꯇꯝꯅ ꯄꯨꯔꯛꯄ ꯀꯨꯝꯍꯩꯁꯤꯡꯁꯦ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯒ ꯌꯥꯎꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯁꯔꯠꯀꯤ ꯔꯤꯇꯨꯁꯤꯁꯨ ꯅꯪꯒ ꯂꯣꯏꯅꯔꯒ ꯆꯠꯃꯤꯟꯅꯕ ꯊꯃꯣꯏ ꯌꯥꯝꯅ ꯅꯧꯏ꯫ ꯐꯤल्मꯒꯤ ꯗꯥꯏꯂꯣꯒꯅꯤꯒ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯨꯀꯣ, ꯑꯁꯦꯡꯕꯩꯅꯤ꯫ ꯇꯥꯝꯅꯥꯗꯣ ꯈꯤꯇꯪ ꯅꯣꯛꯂꯤ꯫ ꯐꯤꯔꯦꯞꯄꯒꯤ ꯄꯥꯝꯕꯣꯝꯗ ꯀꯣꯟꯁꯤꯜꯂꯛꯏ, ꯉꯥꯊꯩ ꯂꯦꯡꯖꯨꯝꯗ꯫ ꯀꯨꯃꯣꯟ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ ꯄꯣꯏꯅꯨ ꯊꯥ, ꯏꯁꯪ ꯁꯪꯕ ꯐꯧꯅꯥꯅ ꯃꯤꯟꯊꯨꯞꯄ, ꯏꯉꯥ ꯏꯉꯦꯟ ꯊꯋꯥꯟ, ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯊꯥ ꯑꯣꯏꯔꯅꯤ ꯑꯩꯒꯤꯗꯤ, ꯅꯪꯅ ꯂꯧꯕꯨꯛꯇ ꯂꯩꯈꯤꯕ, ꯑꯩꯅ ꯆꯥꯛ ꯄꯨꯔꯛꯄ꯫ ꯐꯤꯔꯦꯞꯄꯗꯣ ꯏꯪꯅ ꯅꯣꯛꯏ꯫ ꯏꯟꯖꯤꯟꯁꯨ ꯂꯥꯛꯂ ꯃꯥꯜꯂꯦ, ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ꯫ ꯇꯥꯝꯅꯥꯁꯨ ꯍꯜꯍꯟꯈ꯭ꯔꯦ, ꯃꯥꯅ ꯂꯧꯕꯨꯛꯇ ꯂꯩꯍꯧꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯂꯣꯏꯔꯦ꯫ ꯇꯥꯝꯅꯥꯅ ꯊꯤꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯈꯨꯠ ꯍꯥꯝꯅꯗꯨꯅ ꯆꯥꯛ ꯆꯥꯒꯦ ꯇꯧꯅꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯑꯦꯔꯣꯟꯅ ꯀꯧꯔꯛꯏ꯫ ꯏꯇꯥꯎ! ꯐꯤꯔꯦꯞꯄꯅ ꯆꯥꯛꯈꯨꯝꯗ ꯂꯩꯌꯦ, ꯆꯪꯉꯣ꯫ ꯆꯪꯉꯔꯣꯏꯒꯦ, ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯌꯨꯝ ꯃꯩ ꯊꯥꯔꯦꯅ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯠꯇ ꯈꯪꯅꯗ꯭ꯔꯦ, ꯃꯥꯏ ꯄꯥꯟꯕ ꯍꯧꯔꯕꯅꯤ, ꯉꯥꯛ ꯌꯧꯔꯁꯤ ꯂꯥꯛꯑꯣ, ꯌꯨꯝꯗꯒꯤ ꯃꯤ ꯑꯃꯃꯝꯇꯪꯗꯤ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯕꯅꯤ꯫ ꯐꯤꯔꯦꯞꯄ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯏꯃꯥ, ꯆꯥꯛ ꯁꯜꯂꯒ ꯆꯥꯔꯒꯦ꯫ ꯌꯨꯝ ꯃꯩ ꯊꯥꯔꯝꯃꯦꯅ ꯍꯥꯏꯔꯤꯁꯦ, ꯑꯉꯥꯡ ꯅꯨꯕꯤ ꯑꯍꯜ ꯑꯁꯣꯟꯕ ꯌꯥꯎꯕ꯭ꯔꯥ? ꯁꯥ ꯌꯦꯟ ꯀꯟꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯉꯨꯈꯤꯒꯦ꯫ ꯏꯕꯨꯡꯉꯣ, ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯐꯤꯔꯦꯞꯄꯗꯣ ꯐꯤꯡꯅ ꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯁꯨ ꯈꯥꯝꯂꯨꯗ꯭ꯔꯦ꯫ ꯃꯐꯝ ꯀꯌꯥꯗ ꯌꯨꯝ ꯃꯩ ꯆꯥꯛꯄ, ꯂꯥꯟꯖꯦꯟꯕ ꯀꯌꯥ ꯌꯥꯎꯕ, ꯀꯪꯂꯩꯄꯥꯛꯇ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯤꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯊꯣꯛꯈꯤꯕꯗꯣ ꯃꯁꯥ ꯋꯥꯏ ꯁꯪꯗꯕ ꯇꯥꯝꯅꯥꯗꯤ ꯃꯤꯄꯥꯏꯖꯩ꯫ ꯊꯣꯛꯈꯤꯅꯨ ꯍꯥꯏꯅ ꯈꯥꯝꯅꯤꯡꯂꯨꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯄꯥꯈꯠꯇꯕꯗꯤ ꯉꯝꯗꯦ꯫ ꯃꯇꯧ ꯈꯪꯕ ꯃꯅꯦꯝꯅ ꯑꯁꯨꯝꯅ ꯊꯦꯝꯂꯛꯏ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯆꯥꯛꯁꯦ ꯆꯥꯊꯣꯛꯑ ꯂꯥꯛꯑꯣ, ꯑꯗꯨꯒ ꯏꯃꯥꯁꯨꯅꯦ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯎꯒꯦ꯫ ꯑꯩꯈꯣꯏ ꯃꯤꯁꯤꯡ ꯅꯥꯁꯤꯡꯗꯕ ꯌꯥꯗꯕꯅꯤ꯫
ꯅꯁꯥꯒ ꯁꯣꯜꯍꯟꯕ ꯌꯥꯕ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯀꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯇꯝꯅꯥꯅ ꯆꯥꯛꯁꯦ ꯈꯤꯇꯪ ꯉꯟꯅ ꯍꯣꯠꯅꯕꯤꯔꯝꯒꯗꯕꯅꯤ ꯄꯥꯠꯇꯁꯨ ꯑꯌꯨꯛꯇꯒꯤ ꯂꯩꯔꯨꯕꯅꯤ ꯏꯃꯥ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯀꯨꯟꯖꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯃꯧꯒꯤ ꯋꯥꯍꯩꯗ ꯍꯜꯂꯛꯑꯒ ꯃꯥꯏ ꯆꯥꯖꯅꯤꯗ ꯆꯥꯊꯣꯛꯑꯁꯤ ꯍꯣꯔꯦꯟꯅꯦ ꯃꯥ ꯂꯥꯛꯄ ꯉꯥꯏꯔꯗꯤ ꯊꯦꯡꯉꯅꯤ ꯆꯈꯥꯎ ꯍꯥꯡꯍꯟꯒꯅꯨ ꯑꯍꯜꯁꯤꯡꯅ ꯍꯥꯏꯔꯕꯁꯨ ꯇꯝꯅ ꯆꯥꯛ ꯆꯥꯕ ꯌꯥꯔꯝꯗꯦ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯦ ꯑꯗꯨꯅ ꯆꯥꯔꯝꯗꯦ ꯐꯤꯔꯦꯞꯄ ꯂꯥꯛꯇ꯭ꯔꯤꯉꯩ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯃꯥꯅ ꯍꯥꯟꯅ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯂꯩꯕꯗꯨꯁꯨ ꯄꯨꯛꯅꯤꯡ ꯂꯨꯝꯗꯕꯅ ꯉꯥꯏꯔꯝꯃꯤ ꯀꯨꯟꯖꯣ ꯊꯣꯛꯈ꯭ꯔꯦ ꯁꯈꯤꯗꯤ ꯉꯟꯇꯥꯅ ꯍꯟꯖꯤꯜꯂꯛꯏ ꯃꯧ ꯃꯆꯥ ꯂꯨꯝꯕꯅ ꯃꯇꯣꯝꯗ ꯍꯨꯟꯗꯣꯛꯑꯝꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯧꯒꯤ ꯀꯥꯗ ꯆꯪꯉꯛꯂꯒ ꯐꯤꯔꯦꯞꯄꯒꯤ ꯊꯋꯥꯏ ꯃꯤ ꯀꯧꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯂꯦ ꯄꯨꯡ 2 ꯍꯦꯜꯂꯛꯂꯦ ꯐꯤꯔꯦꯞꯄꯅ ꯍꯜꯂꯛꯄꯗꯣ ꯆꯠꯈꯤꯕꯗ ꯁꯦꯠꯈꯤꯕ ꯐꯤꯔꯣꯜꯗꯨꯒꯤ ꯃꯊꯛꯇ ꯂꯥꯟꯃꯤ ꯑꯃꯒꯨꯝꯅ ꯕꯨꯂꯦꯠ ꯄ꯭ꯔꯨꯞ ꯂꯤꯠꯂꯒ ꯍꯜꯂꯛꯏ ꯃꯐꯤ ꯍꯣꯡꯉꯤ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯦ ꯇꯝꯅꯥꯁꯨ ꯐꯤꯔꯦꯞꯄꯒꯤ ꯃꯑꯣꯡꯗꯨꯗ ꯀꯥꯏ ꯌꯧꯔꯨꯔꯒꯦ ꯐꯤꯔꯦꯞꯄꯅ ꯑꯁꯣꯝꯒꯤꯗꯤ ꯀꯟꯕ ꯌꯥꯕ ꯀꯜꯂꯦ ꯑꯗꯒꯤ ꯃꯐꯝ ꯈꯔꯗ ꯑꯍꯜ ꯑꯉꯥꯡ ꯅꯨꯕꯤ ꯈꯔ ꯂꯥꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯅꯍꯥ ꯈꯔ ꯆꯠꯁꯤꯅ ꯆꯠꯄꯅꯤ ꯇꯝꯕ ꯉꯝꯗꯦꯅ ꯕꯨꯂꯦꯠ ꯄ꯭ꯔꯨꯞꯁꯦ ꯂꯤꯠꯅꯧꯑꯣꯅ ꯂꯤꯠꯄꯅꯤ ꯑꯃꯝ ꯑꯊꯦꯡꯅꯤꯅ ꯆꯦꯛꯁꯤꯟꯕ ꯐꯩꯗꯅ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ ꯐꯤꯔꯦꯞꯄꯗꯨ ꯏꯔꯨ ꯃꯥꯏꯊꯍꯜꯂꯒ ꯆꯥꯛ ꯄꯤꯖꯔꯝꯃꯤ ꯆꯥꯛꯈꯨꯝꯗ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯒꯨꯟ ꯈꯪꯉꯤ ꯈꯔ ꯆꯤꯡꯅꯗꯨꯅ ꯍꯪꯉꯛꯏ ꯅꯪꯗꯤ ꯆꯥꯔꯕꯣ ꯆꯥꯔꯗꯧꯅꯤ ꯆꯥꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯒ ꯌꯦꯡꯗꯨꯅ ꯆꯩꯔꯛꯂꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯍꯤꯗꯥꯛ ꯒꯨꯂꯤꯅ ꯀꯔꯝ ꯀꯥꯟ ꯆꯥꯗꯣꯏꯕ ꯅꯪꯅ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯆꯠꯊꯣꯛꯄ ꯉꯝꯗꯣꯏꯅꯣ ꯆꯠꯊꯣꯛꯇꯕꯁꯨ ꯌꯥꯔꯣꯏ ꯁꯣꯛꯏꯕ ꯃꯌꯥꯝꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝꯕ ꯉꯥꯛꯇꯅꯤ ꯊꯤꯡꯈꯤꯅꯨ ꯀꯩꯗꯧꯒꯦ ꯅꯪꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯄꯨꯛꯊꯟꯅ ꯆꯥꯊꯣꯛꯑꯒ ꯀꯃꯥꯏꯅ ꯂꯩꯕ ꯌꯥꯗꯣꯏꯅꯣ ꯐꯤꯔꯦꯞꯄ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯦꯝꯇ ꯂꯥꯎ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯇꯝꯅ ꯀꯣꯟ ꯐꯦꯡꯕ ꯆꯥꯛꯈꯨꯝ ꯂꯣꯏꯁꯤꯟꯕ ꯐꯤꯔꯦꯞꯄꯅ ꯉꯥꯏꯔꯝꯃꯤ ꯂꯣꯏꯔꯒ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯐꯃꯨꯡꯗ ꯆꯪꯅꯔꯦ ꯑꯗꯨꯕꯨ ꯃꯃꯤꯠ ꯎꯏꯁꯤꯟꯅꯗ꯭ꯔꯦ ꯀꯥꯡꯁꯤꯒꯤ ꯃꯈꯣꯜꯁꯨ ꯂꯦꯞꯇꯦ ꯅꯣꯡꯃꯩꯒꯤ ꯃꯈꯣꯜꯁꯨ ꯂꯦꯞꯇꯦ ꯉꯥꯛꯇꯤ ꯄꯣꯊꯥꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯄꯣꯊꯥꯅꯕ ꯍꯣꯠꯅꯩ ꯐꯤꯔꯦꯞꯄꯅ ꯍꯌꯦꯡꯈꯩꯗꯤ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯗ꯭ꯔꯁꯨꯅꯦ ꯈꯔ ꯈꯛꯇꯤ ꯆꯥꯔꯝꯃꯨ ꯅꯪꯒꯤ ꯁꯔꯨꯛ ꯆꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯏꯆꯥꯒꯤ ꯁꯔꯨꯛꯇꯣ ꯆꯥꯎ ꯃꯄꯥ ꯍꯜꯂꯛꯇ꯭ꯔꯤꯅ ꯏꯆꯥ ꯆꯥꯛ ꯆꯔꯥ ꯍꯦꯜꯍꯜꯂꯒ ꯊꯝꯃꯝꯃꯒꯕꯨ ꯑꯩꯅ ꯀꯃꯥꯏ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯇꯝꯅꯥꯗꯣ ꯈꯨꯝꯃꯛꯇ꯭ꯔꯤ ꯈꯨꯝꯗꯕꯤ ꯑꯃꯨꯛ ꯍꯧꯔꯕ ꯏꯔꯥꯡꯁꯦ ꯈꯔ ꯅꯦꯝꯗ꯭ꯔꯤ ꯐꯥꯎ ꯑꯁꯣꯝ ꯏꯃꯥ ꯍꯣꯏꯒꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯦꯔꯣ ꯅꯪꯅ ꯂꯥꯟꯐꯝꯗ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯂꯥꯞꯅ ꯂꯩꯌꯨ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯒꯅꯨ ꯅꯪ ꯂꯩꯕ ꯃꯐꯝꯗ ꯑꯩꯁꯨ ꯂꯩꯅꯤ ꯂꯥꯞꯅ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯅꯁꯥꯗꯣ ꯋꯥꯏ ꯁꯪꯗꯕꯅꯤꯅ ꯇꯝꯕ ꯉꯝꯗꯕꯒꯤ ꯈꯔ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯑꯩꯅ ꯂꯩꯍꯟꯅꯤꯡꯕꯅꯤ ꯏꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕ ꯂꯝꯕꯤꯗ ꯑꯩꯁꯨ ꯈ꯭ꯋꯥꯡꯗ ꯈ꯭ꯋꯥꯡꯆꯦꯠ ꯂꯥꯛ ꯅꯥꯇꯨꯡꯗ ꯏꯅꯅꯤꯡꯉꯤ ꯑꯗꯨꯕꯨ ꯐꯤꯕꯝꯅ ꯃꯇꯝꯅ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯕꯒꯤ ꯃꯍꯨꯠ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯕ ꯈꯛ ꯃꯉꯥꯏꯔꯦ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯌꯦꯛꯅꯕꯒ ꯃꯥꯌꯣꯛꯅꯕ ꯆꯠꯄ ꯃꯗꯨ ꯈꯛꯅ ꯂꯥꯟꯃꯤ ꯅꯠꯇꯦ ꯅꯪꯅ ꯅꯥꯛꯄꯨꯔꯤꯕ ꯏꯆꯥꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯥꯒꯩ ꯏ ꯑꯣꯏꯕ ꯈꯛ ꯅꯠꯇꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤꯅꯤ ꯀꯪꯂꯩꯄꯥꯛꯁꯤꯒꯤ ꯑꯊꯧꯕ ꯃꯆꯥꯅꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯃꯕꯨ ꯃꯃꯥ ꯑꯃꯅ ꯉꯥꯛ ꯁꯦꯜꯂꯒ ꯊꯝꯕꯤꯔꯤꯕꯁꯦ ꯁꯤꯁꯨ ꯂꯥꯟꯊꯦꯡꯅꯔꯤꯕꯤ ꯂꯥꯟꯃꯤꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯏꯔꯥꯡ ꯅꯦꯝꯊꯔꯛꯄ ꯂꯩꯇꯦ ꯊꯣꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯊꯥꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡꯁꯨ ꯌꯥꯝꯈꯠꯂꯛꯏ ꯁꯪꯗꯥꯏꯅꯕꯁꯨ ꯋꯥꯅ ꯊꯣꯛꯂꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯅꯁꯨ ꯅꯤꯜꯂꯤ ꯏꯈꯤꯡꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤ ꯏꯪ ꯇꯞꯄꯤ ꯂꯩꯈꯜ ꯁꯨꯅ ꯁꯥꯠꯆꯕꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥꯒꯤ ꯃꯁꯥꯏꯒꯣꯜ ꯌꯦꯡꯍꯩꯗ꯭ꯔꯦ ꯃꯆꯥ ꯀꯥꯏꯅꯕꯤ ꯃꯃꯥ ꯀꯌꯥ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯕꯤ ꯅꯨꯄꯤ ꯀꯌꯥꯒꯤ ꯃꯤꯀꯞꯅ ꯍꯤꯛꯅ ꯀꯞꯂꯤ ꯏꯃꯥ ꯃꯍꯥꯛꯁꯨ ꯆꯦꯁꯤꯗ ꯗꯣꯛꯇꯔꯅ ꯊꯥꯔꯛꯄ ꯃꯇꯝꯁꯨ ꯁꯨꯖꯤꯜꯂꯛꯄꯅ
ꯇꯥꯝꯅ ꯃꯃꯥꯒ ꯃꯅꯦꯝꯒꯅ ꯇꯧꯔꯒ ꯒꯥꯔꯤ ꯑꯃ ꯋꯥꯏꯗꯨꯅ ꯑꯉꯥꯡ ꯎꯅꯅꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯂꯤ꯫ ꯐꯤꯔꯦꯞꯄ ꯈꯨꯟ ꯉꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯉꯔꯥꯡꯗꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯑꯝꯗꯦ꯫ ꯅꯥꯎꯄꯨꯔꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯅꯝꯂꯒ ꯃꯐꯝ ꯀꯌꯥꯗ ꯆꯠꯂꯝꯃꯤ꯫ ꯋꯥꯠꯇ ꯏꯟꯁꯤꯟꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤ ꯇꯝꯕꯤꯔꯛꯂꯤ꯫ ꯍꯔꯥꯎꯅꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯁꯈꯤꯁꯨ ꯃꯃꯧꯅ ꯅꯣꯔꯃꯦꯜꯗ ꯃꯁꯨꯅꯨꯄꯥ ꯑꯃ ꯐꯪꯖꯕꯗ ꯍꯔꯥꯎꯖꯩ꯫ ꯀꯨꯟꯖꯣ ꯍꯣꯏꯁꯨ ꯒꯥꯔꯤ ꯑꯃꯗ ꯃꯈꯣꯏ ꯑꯍꯜ ꯅꯨꯄꯤ ꯑꯅꯤꯒ ꯌꯥꯎꯅ ꯂꯥꯛꯏ꯫ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗ ꯄꯨꯔꯛꯄ ꯑꯋꯥꯕ ꯄꯥꯎꯗꯨꯗ ꯍꯦꯟꯅ ꯋꯥꯍꯟꯕ ꯑꯣꯏꯅ ꯊꯣꯛꯂꯦ꯫ ꯄꯤꯔꯥꯡꯂꯛꯇ ꯃꯤꯅꯣꯛꯁꯨ ꯇꯝꯕ ꯉꯝꯂꯝꯗꯦ꯫ ꯁꯈꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯃꯥ ꯀꯩꯗꯧꯔꯒꯦ? ꯀꯨꯟꯖꯣꯒ ꯂꯥꯛꯃꯤꯟꯅꯕ ꯑꯍꯜ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯁꯈꯤꯒ ꯄꯨꯂꯞꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯃꯤꯟꯅꯩ꯫ ꯁꯈꯤ, ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ, ꯑꯩꯈꯣꯏ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯁꯤ ꯍꯥꯏꯔꯒ ꯇꯞꯅ ꯑꯋꯥꯕꯒꯤ ꯁꯣꯔ ꯍꯣꯟꯗꯣꯔꯛꯂꯤ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯊꯧꯅꯥ ꯐꯕ ꯐꯤꯔꯦꯞꯄ ꯈꯨꯟ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯁꯈꯤ ꯊꯥꯒꯠꯈ꯭ꯔꯦ꯫ ꯏꯆꯦ, ꯆꯝꯅ ꯂꯥꯏꯔꯤꯛ ꯄꯥꯛ ꯀꯥꯈ꯭ꯔꯦ꯫ ꯁꯈꯤꯗꯣ ꯁꯨꯀꯞ ꯀꯞꯇ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯍꯥ, ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯐꯤꯕꯝꯁꯤꯗ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤꯕ? ꯃꯆꯥꯅꯨꯄꯥꯒꯤ ꯃꯁꯛ ꯐꯥꯎꯕ ꯎꯕ ꯐꯪꯈꯤꯗ꯭ꯔꯕ? ꯎꯗꯅ ꯆꯠꯈ꯭ꯔꯕ? ꯁꯈꯤ ꯃꯈꯣꯜ ꯊꯣꯛꯇꯦ, ꯍꯤꯛꯇꯤ ꯂꯥꯎꯔꯛꯏ꯫ ꯃꯃꯧꯅ ꯀꯔꯤ ꯑꯣꯏꯕ ꯑꯃꯗꯤ ꯃꯆꯥꯒꯤ ꯁꯛꯇꯝ ꯎꯗꯅ ꯆꯠꯈꯤꯕ ꯃꯆꯥꯅꯨꯄꯥꯒꯤ ꯈꯜꯂꯨꯕꯗ ꯄꯦꯟꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯡꯗꯣ ꯁꯛꯐꯝ ꯁꯦꯝꯅꯩ꯫ ꯈꯔ ꯑꯃꯗꯤ ꯍꯟꯈ꯭ꯔꯦ꯫ ꯏꯔꯥꯡꯅꯤꯅ ꯀꯨꯏꯅ ꯂꯩꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯟꯈꯤ꯫ ꯀꯨꯟꯖꯣ ꯌꯥꯎꯈ꯭ꯔꯦ ꯍꯟꯕꯗ꯫ ꯁꯣꯝꯗꯅ ꯃꯈꯣꯏ ꯑꯃꯅꯤ ꯂꯩꯍꯧꯔꯦ꯫ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛ ꯆꯪꯉꯛꯄꯗ ꯃꯌꯥꯝꯗꯣ ꯁꯛꯐꯝ ꯁꯦꯝꯅꯩ, ꯂꯣꯠꯁꯤꯟꯅꯩ꯫ ꯁꯈꯤꯅ ꯃꯁꯨꯗꯣ ꯃꯩ ꯑꯣꯛꯊꯣꯛꯂꯒ ꯄꯝꯃꯤ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯁꯨꯁꯦ, ꯃꯄꯥ ꯃꯥꯜꯂꯤ, ꯐꯖꯗꯧꯔꯤ ꯍꯥꯏꯔꯒ ꯀꯞꯄꯛꯂꯦ꯫ ꯇꯥꯝꯅꯥꯅ, ꯏꯃꯥ, ꯃꯉꯣꯟꯗ ꯄꯥꯎ ꯍꯥꯏꯈ꯭ꯔꯕꯣ? ꯃꯥ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯅꯤ ꯑꯗꯨꯝ ꯍꯥꯏꯈꯣ꯫ ꯁꯤꯗꯤ ꯑꯔꯥꯏꯕꯅꯤ, ꯂꯩꯕꯥꯛꯅ ꯃꯔꯣꯟꯅꯤ꯫ ꯇꯥꯝꯅꯥꯒꯤ ꯑꯄꯣꯛꯄ ꯃꯃꯥ ꯑꯃꯨꯕꯤꯅ ꯈꯪꯉꯝꯃꯅꯤꯗ, ꯍꯥꯏꯔꯝꯃꯅꯤ꯫ ꯅꯪꯁꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯣꯀꯣ, ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯇꯤꯅꯦ ꯁꯤꯗ ꯂꯩꯈꯤꯁꯤ, ꯑꯗꯨꯒ ꯍꯟꯕꯗꯅ ꯑꯁꯣꯝ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯏꯅ ꯀꯨꯝꯃꯁꯤ꯫ ꯁꯦꯕꯥ ꯁꯦꯃꯤꯅꯦ ꯏꯅꯝꯃꯗ ꯏꯟꯁꯜꯂꯒꯨꯝꯁꯤ, ꯑꯩꯈꯣꯏꯅ ꯃꯤ ꯌꯥꯝꯃꯤ꯫ ꯇꯥꯝꯅꯥꯅ, ꯏꯃꯥ ꯍꯣꯏꯗ ꯂꯩꯔꯁꯨ ꯏꯄꯥꯟ ꯐꯥꯎꯗꯤ ꯌꯨꯝꯗ ꯂꯩꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯈꯔ ꯍꯦꯜꯂꯛꯂꯤ꯫ ꯃꯄꯨꯔꯣꯏꯕꯁꯨ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ꯫ ꯏꯀꯥꯏ ꯈꯨꯝꯅꯅ ꯂꯩꯔꯣꯜ ꯆꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯤꯅꯔꯛꯄꯗ ꯇꯥꯝꯅꯥꯁꯨ ꯄꯥꯎ ꯈꯪꯍꯟꯕꯅ ꯆꯨꯝꯒꯅꯤ, ꯇꯞꯅ ꯍꯥꯏꯕꯤꯔꯣ ꯍꯥꯏꯅꯔꯛꯄꯗ ꯑꯃꯨꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯏꯕꯦꯝꯃ, ꯗꯣꯛꯇꯔ ꯂꯥꯛꯄꯒꯅꯦ ꯆꯦꯛ ꯇꯧꯍꯜꯂꯒ ꯍꯟꯕꯒꯤ ꯅꯨꯃꯤꯠꯇꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯑꯁꯤ꯫ ꯑꯗꯣ ꯀꯩ ꯋꯥꯠꯂꯒꯦ ꯏꯃꯥ? ꯑꯃꯨꯕꯤ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯏ꯫ ꯇꯨꯡꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯕꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯂꯒ ꯍꯤꯡꯕ ꯇꯝꯁꯤ꯫ ꯇꯥꯝꯅꯥ ꯈꯔ ꯉꯛꯏ꯫ ꯃꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯂꯥꯝꯁꯤꯟꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯆꯔꯥꯡꯅꯩ, ꯈꯪꯅꯤꯡꯏ꯫ ꯑꯃꯨꯕꯤ ꯑꯋꯥꯕ ꯂꯣꯠꯁꯤꯜꯂꯤ ꯏꯇꯞ ꯇꯞꯅ꯫ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯁꯨꯁꯦ? ꯏꯁꯨꯒꯤ ꯈꯜꯂꯒꯅꯦ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤ꯫ ꯏꯕꯨꯡꯉꯣꯗꯣ ꯉꯔꯥꯡ ꯆꯪꯅ ꯂꯥꯏꯔꯤꯛ ꯄꯥꯛ ꯀꯥꯈ꯭ꯔꯦ, ꯄꯥꯎ ꯇꯝꯃꯤ꯫ ꯃꯌꯥꯝꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯊꯋꯥꯏ ꯀꯌꯥꯒꯤ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯇꯥꯝꯅꯥ ꯁꯣꯔ ꯍꯣꯟꯀꯠꯂꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡ ꯇꯩꯊꯣꯛꯏ꯫ ꯃꯃꯤꯠꯇꯣ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯃꯄꯤ ꯇꯞ ꯇꯞ ꯅꯥꯟꯊꯔꯛꯏ꯫ ꯀꯞꯅꯤꯡꯕ ꯈꯥꯡꯖꯤꯟꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯀꯔꯝꯅꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕ ꯉꯝꯒꯅꯤ? ꯏꯃꯥ, ꯃꯍꯥꯛꯈꯛ ꯅꯠꯇꯦ, ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯋꯥꯏꯅ ꯃꯍꯨꯠ ꯁꯤꯟꯈꯤꯕ ꯑꯩꯅ ꯀꯩꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯎꯗꯣꯏꯅꯣ? ꯑꯩꯒꯨꯝꯕꯤ ꯃꯌꯥꯝ ꯂꯩꯅ ꯂꯩꯅ ꯑꯩ ꯄꯨꯛꯆꯦꯜ ꯄꯤꯛꯑꯣꯏ꯫ ꯃꯁꯤꯗꯤ ꯃꯥ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ꯫ ꯁꯤꯈꯛ ꯏꯪꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯜ ꯊꯣꯛꯇꯕꯤ ꯀꯞꯄꯛꯂꯤ꯫ ꯃꯌꯥ ꯆꯤꯛꯁꯤꯟꯅꯩ꯫ ꯃꯈꯨꯠ ꯈꯨꯇꯣꯝ ꯆꯦꯠꯅ ꯇꯥꯁꯤꯜꯂꯒ ꯈꯥꯡꯉꯤ꯫
ꯕꯦꯠ ꯊꯪꯅꯕ ꯃꯌꯥꯝꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯇꯧ ꯎꯕꯗ ꯀꯞꯇꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯁꯦꯕꯥ ꯂꯥꯛꯄꯁꯤꯡ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯤ꯫ ꯅꯔꯁ ꯑꯦꯇꯦꯟꯗꯦꯟꯅꯁꯨ ꯊꯧꯅꯥ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ, ꯃꯈꯣꯏꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯇꯥꯝꯅꯥꯒꯤ ꯄꯨꯟꯁꯤ ꯊꯧꯅꯥ ꯑꯣꯏꯕꯤꯒꯅꯤ꯫ ꯈꯪꯕ ꯉꯝꯗꯦ ꯑꯊꯧꯕ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯕꯁꯨ ꯑꯋꯥꯕ ꯈꯥꯡꯅ ꯍꯤꯡꯉꯝꯒꯗꯧꯔꯕꯤ ꯃꯍꯥꯛꯀꯤ ꯃꯤꯠꯀꯤ ꯄꯤ ꯀꯅꯥ ꯑꯃꯅ ꯀꯌꯥꯝ ꯀꯨꯏꯅ ꯇꯩꯊꯣꯛꯄꯤꯒꯗꯧꯔꯤꯕ? ꯑꯄꯤꯛꯄ ꯃꯆꯥꯗꯨꯁꯨ ꯃꯄꯥꯒꯤ ꯄꯥꯎ ꯇꯥꯕꯅꯔ ꯍꯪꯒꯥ ꯍꯪꯒꯥ ꯀꯞꯄꯛꯏ꯫ ꯃꯃꯥꯅ ꯄꯝꯗꯨꯅ ꯃꯈꯨꯠꯅ ꯅꯥꯎꯁꯨꯝ ꯑꯣꯏ ꯄꯣꯞ ꯄꯣꯞ ꯐꯨꯗꯨꯅ ꯊꯦꯝꯂꯝꯃꯤ꯫ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯄꯨꯊꯔꯛꯄꯗꯣ ꯁꯛꯇꯝ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯂꯥꯞꯅ ꯌꯦꯡꯂꯒ ꯃꯁꯥ ꯁꯣꯛꯇ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯗꯅ ꯃꯥꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯐꯥꯎꯗꯨꯅ ꯄꯨꯍꯜꯂꯛꯏ꯫ ꯃꯍꯥꯛꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯗꯣ ꯄꯝꯃꯤ꯫ ꯊꯋꯥꯏ ꯌꯥꯎꯗꯕ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡ ꯍꯥꯄꯛꯄ ꯒꯥꯔꯤꯗꯨ ꯌꯦꯡꯖꯩ꯫ ꯉꯧꯔꯣꯛ ꯉꯧꯕ ꯐꯤꯅ ꯀꯨꯞꯂꯤꯕ ꯀꯨꯗꯨꯁꯨ ꯂꯥꯞꯇꯛꯅ ꯑꯣꯏ꯫ ꯅꯛꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯑꯄꯤꯛꯄ ꯃꯆꯥꯗꯣ ꯊꯋꯥꯏ ꯌꯥꯎꯗꯕ ꯐꯤꯔꯦꯞꯄꯒꯤ ꯃꯅꯥꯛꯇ ꯍꯛꯆꯥꯡ ꯁꯣꯛꯍꯟꯗ ꯄꯨꯁꯤꯜꯂꯒ ꯌꯦꯡꯍꯜꯂꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯄꯥꯔꯤ ꯑꯃ ꯐꯪꯖꯔꯦ ꯇꯥꯃꯣ꯫ ꯃꯌꯥꯝꯁꯤꯡꯗꯣ ꯃꯈꯣꯜ ꯊꯣꯛꯇꯕꯤ ꯀꯞꯅꯩ꯫ ꯌꯦꯡꯕ ꯉꯝꯗꯦ ꯆꯥꯆꯦꯟꯕꯤꯗꯨꯒꯤ ꯁꯛꯇꯝ ꯑꯗꯣ꯫ ꯃꯆꯥꯒꯤ ꯁꯛꯇꯝꯁꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯕ ꯐꯤꯔꯦꯞꯄꯒꯤ ꯈꯜꯂꯨꯕꯗꯁꯨ ꯀꯞꯅꯩ꯫ ꯏꯆꯥꯁꯤꯃꯗꯤ ꯑꯩꯅ ꯃꯄꯨꯡ ꯐꯥꯅ ꯌꯣꯛꯂꯛꯀꯦ꯫ ꯃꯥꯒꯤꯗꯃꯛꯇꯤ ꯅꯤꯡꯉꯝꯗꯕ ꯇꯧꯔꯅꯨ꯫ ꯅꯨꯃꯤꯠ ꯃꯁꯤꯡ ꯐꯅ ꯌꯥꯝꯃꯤ ꯅꯪꯅ ꯄꯣꯊꯥꯔꯛꯇ꯭ꯔꯤꯁꯤ꯫ ꯏꯪꯅ ꯄꯣꯊꯥꯔꯣꯀꯣ ꯇꯥꯃꯣ꯫ ꯃꯆꯤꯟ ꯂꯦꯡꯗ ꯃꯄꯤ ꯇꯨꯞ ꯇꯨꯞ ꯇꯥꯗꯨꯅ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡ ꯃꯌꯥꯝꯅ ꯃꯄꯨꯔꯣꯏꯕ ꯄꯣꯛꯈꯤꯕ ꯃꯥꯏꯀꯩꯗ ꯃꯥꯁꯨ ꯂꯦꯞꯇꯨꯅ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯍꯧꯏ꯫ ꯆꯠꯂꯣꯀꯣ ꯑꯊꯧꯕ, ꯑꯩꯒꯤꯅ ꯊꯋꯥꯏ, ꯀꯪꯂꯩꯄꯥꯛꯁꯤꯒꯤꯅ ꯃꯃꯥ ꯅꯤꯡꯕ ꯑꯊꯧꯕ꯫ ꯅꯪꯒꯤ ꯏꯈꯦꯡꯒꯤ ꯃꯃꯜ ꯃꯥꯡꯗꯕ ꯑꯣꯏꯁꯅꯨ꯫ ꯅꯣꯡꯃꯗꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥꯁꯦ ꯃꯤꯅꯣꯛ ꯇꯝꯂꯛꯈꯤꯅꯤ꯫ ꯁꯥꯟꯇꯤꯒꯤ ꯐꯤꯔꯥꯜ ꯁꯣꯏꯗꯅ ꯍꯥꯏꯔꯛꯈꯤꯅꯤ꯫ ꯒꯥꯔꯤ ꯇꯨꯁꯟꯈꯤꯕꯒꯤ ꯃꯈꯣꯜꯗꯨꯗ ꯋꯥꯈꯜ ꯈꯪꯂꯛꯂꯛꯏ꯫ ꯂꯝꯄꯥꯛꯇꯒꯤ ꯕꯣꯜꯅ ꯄꯥꯏꯊꯣꯔꯛꯂꯒ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒꯤ ꯂꯨꯈꯝꯗ ꯄꯥꯟꯗꯨꯅ ꯇꯨꯁꯟꯕꯅꯤ꯫ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯣ ꯑꯃꯅꯤ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯒ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯕꯨ ꯍꯨꯒꯠꯄꯤꯔꯝꯃꯤ꯫ ꯇꯥꯝꯅꯥꯁꯨ ꯄꯣꯠꯐꯝꯗꯒꯤ ꯍꯧꯒꯠꯂꯒ ꯆꯪꯁꯤꯜꯂꯤ꯫ ꯏꯕꯦꯝꯃ, ꯁꯣꯛꯄ꯭ꯔꯅꯤ ꯅꯪꯕꯣ? ꯊꯣꯏꯅ ꯁꯣꯛꯇꯦ ꯏꯅꯦ꯫ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯕꯣꯜꯁꯤꯕꯨ ꯃꯤꯒꯤ ꯂꯨꯈꯝꯗ ꯑꯦꯝ ꯇꯧꯔꯒ ꯀꯥꯎꯔꯗꯤ ꯍꯥꯠꯂꯒꯦ ꯍꯥꯏꯔꯕ? ꯌꯦꯡꯉ ꯌꯦꯡꯉ ꯀꯥꯎꯕ ꯌꯥꯗ꯭ꯔꯣ? ꯄꯥꯈꯪꯅꯤ ꯀꯥꯏꯅ ꯏꯈꯠ ꯈꯠꯆꯤꯟꯅꯔꯗꯅ꯫ ꯕꯣꯔꯤꯁ ꯕꯣꯜ ꯀꯥꯎꯔꯨꯕꯒꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯁꯣꯏꯈꯤꯕꯅꯦ꯫ ꯀꯩ ꯂꯩꯁꯥꯕꯤꯅꯣꯅꯦ? ꯁꯤꯗ ꯁꯣꯛꯑꯒ ꯈꯣꯡꯈꯨꯠ ꯇꯦꯛꯇꯅ ꯁꯣꯏꯅꯥꯏꯔꯝꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ? ꯑꯗꯣ ꯁꯣꯛꯄꯃꯛꯇꯤ ꯁꯣꯛꯇꯦꯗꯅ꯫ ꯊꯣꯏꯗꯣ ꯁꯨꯞꯅ ꯍꯦꯛ ꯅꯥꯗꯅ ꯇꯧꯁꯤꯟꯅꯔꯛꯏ꯫ ꯑꯌꯣ, ꯑꯩ ꯃꯁꯤꯔꯦ꯫ ꯕ꯭ꯔꯦꯟꯗ ꯁꯣꯛꯈ꯭ꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯃꯤꯠꯀ ꯂꯣꯏ ꯕ꯭ꯂꯔ ꯆꯠꯈ꯭ꯔꯦ꯫ ꯃꯤꯠ ꯇꯥꯡꯉꯗꯤ ꯅꯃꯤꯠꯇꯣ ꯀꯣꯠꯂꯒ ꯑꯩꯉꯣꯟꯗ ꯄꯥꯟꯗꯧꯅꯦ꯫ ꯆꯦꯟꯕꯒ ꯌꯥꯔꯣꯏ, ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯛꯑꯣ꯫ ꯍꯣꯏ ꯍꯣꯏ ꯄꯤꯒꯦ꯫ ꯃꯤꯠ ꯍꯥꯞꯄꯗ ꯆꯠꯅꯗ꯭ꯔꯁꯨ ꯑꯩꯅ ꯂꯧꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯊꯣꯏꯗꯒꯤ ꯐꯣꯟꯗꯨ ꯄꯤꯔꯛꯑꯣꯅ ꯉꯥꯏꯔꯝꯃꯤ꯫ ꯅꯝꯕꯔꯁꯨ ꯂꯧꯅꯈ꯭ꯔꯦ꯫ ꯊꯣꯏꯅ ꯏꯅꯦ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯅꯨꯄꯥꯁꯤ ꯂꯣꯠꯈ꯭ꯔꯁꯨ ꯏꯅꯦꯗ ꯍꯪꯕ ꯂꯥꯛꯀꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯄꯣꯠꯐꯝ ꯍꯣꯡꯉꯝꯈꯤꯅꯨꯀꯣ꯫ ꯇꯥꯝꯅꯥ ꯅꯣꯛꯏ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ꯫ ꯑꯅꯤꯗꯨꯒꯤ ꯈꯨꯊꯦꯡꯅꯗꯣ ꯃꯥꯒ ꯐꯤꯔꯦꯞꯄꯒ ꯊꯦꯡꯅꯈꯤꯕꯗꯨꯁꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯊꯣꯏ ꯒꯥꯔꯤ ꯊꯧꯈ꯭ꯔꯦ꯫ ꯕꯣꯔꯤꯁ ꯅꯨꯄꯤꯗꯨꯗ ꯐꯩꯅ ꯌꯦꯡꯍꯧꯏ꯫ ꯑꯗꯨꯒ ꯃꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯆꯥꯟꯁ ꯂꯧꯔꯒ ꯐꯣꯟ ꯅꯝꯕꯔꯒ ꯂꯧꯕꯤꯈ꯭ꯔꯦꯅꯦ꯫ ꯁꯛ ꯐꯖꯔꯨꯕꯁꯤ ꯁꯨꯃꯥꯏꯅ ꯇꯧꯖꯥꯠꯂꯣ? ꯊꯤꯅ ꯉꯥꯡꯉꯝꯗꯧ ꯁꯔꯨꯛ ꯑꯗꯨꯝ ꯆꯨꯝꯅ ꯂꯧꯈꯤꯕ ꯌꯥꯕꯁꯤꯗ꯫ ꯇꯥꯝꯅꯥ ꯄꯣꯠꯐꯝꯗ ꯆꯪꯉꯛꯂꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯃꯃꯥ ꯂꯧꯁꯤꯟꯕ ꯂꯥꯛꯏ꯫ ꯏꯃꯥ, ꯌꯨꯝ ꯆꯪꯉꯁꯤ ꯂꯥꯛꯑꯣ, ꯅꯨꯃꯤꯠ ꯇꯥꯗꯣꯔꯦ꯫ ꯄꯣꯠꯁꯨ ꯑꯃꯠꯇ ꯌꯣꯟꯗ꯭ꯔꯤꯅꯦ ꯏꯃꯥꯗꯤ꯫ ꯉꯁꯤꯗꯤ ꯄꯣꯠꯁꯨ ꯐꯠꯇꯦ꯫ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪꯒꯤ ꯊꯕꯛ ꯍꯜꯂꯛꯄ? ꯇꯦꯟꯁꯨꯕꯅ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ꯫ ꯄꯣꯠ ꯐꯝꯕ ꯇꯣꯛꯑꯁꯨ ꯌꯥꯗꯦ꯫ ꯏꯃꯥ ꯉꯥꯡꯅꯕꯁꯤꯗꯤ ꯋꯥꯈ꯭ꯔꯦ꯫ ꯇꯥꯝꯅꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯄꯥꯒ ꯑꯩꯒꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯃꯐꯝꯁꯤ ꯌꯦꯡꯕꯒꯤ ꯁꯨꯛꯄꯦꯟ ꯍꯦꯛ ꯄꯦꯟꯗꯦ꯫
Sida layringkay ima wakal pothay nihi aduna phamlibani. Dinsuba nokmi mamagi nakta ngik phamtharakli. Adudi ma singju sa ayon birage pina nga yengo. Tamna machagi wangangda noglekli. Macha nupasi income tax sa thabak macha matori. Masang mataw sumapa lawdana fajay. Wang chaw padanati. Wang chaw duna karim matawati. Apaba mama mapa na popo macha na bo soy bahong na brahay batuni. Larik suda lamchatta ontong na subhagrabani. Thabak siso masagi merit na khalakbani. Macha nupa na sinzulay balakpa migi tambado amuk siyengi. Ing na chikna mabuk mara tap na layriba. Lekay sibu uraga nungsizay penjay. Adungay mapari kayagi igi mamal nga sidi hanjinduna machu taret ki firal na makalam na klaf adugi awang mamatol na pairi. Mikat miraw ko takidaba kuiri kang lekpak imaso mamonok jeri. Tamna makol thok ta haijay. Asok sang mapunsi sida nang nanahaoy na hundok lamba ise. Mayam na nungsibibasa yawi. Mangaw tiba kaya na mining chum na yinglakidabaso kaya ni. Awaba kaya ichagi saktam na kaholi. Ichasibo karam na chawrak kadaba. Kutsa tek to na ngayrak pa kalo ni. Noong bataso. Asam na nungay ni hilakini haibati. Nang sunungay na layro ko tamo. Ay sa hozikti awat balay tray. Matang asida balabi mangangi nong mataso hayri bawari asi losunjari. Wari tabiri basenbo channel asigi maikay dagi thagat papongdok jari.